Besupur District ki Ningthoukhong kha khunauda kumja lising ani kunga marigi January 19 da michom maribu tamthina hatkibagi thodok tahak thengnana chenabani haiba United Cookie National Army UKNA gi kadar amaga loinana group asigi kadar taruk Assam Rifles na fare Besupur gi thodok tahak thengnana chenabani haiba kadar aduna NIA gi team amana Guwahati da pukrai NIA na Guwahati da Pukraba kadar adu Chandel District ki Chakpi Karong Police Station na Konba Tolbung Khuldagi Jamkhogin Goite Allies Jamkhogin Lufo Allies Pepsi Chahi Kungataruk Apokpana Laikidraba Songam Goiteni Hiramasigi matang de Impact News sa fangba thazaba yaba pau magi matung inna lainga kasugi khudiak pinabada yaudaba UKNA gi kadar taruk adu thasgi tang ama amasung ani gi lonaba hingnong yaida Fardol District ki manung chanba hanglap ki mafam amadagi kuntra ga taruk suba Assam Rifles ki team amana fakibani Faraba taruk adu gi mathakta Assam Rifles ki team aduna kupna thigit pada Jamkhogin Goite asi NIA na Besupur thodokka mari lainana laukhatpa case ta Chennai haiba khanglakibani Pawadu khangbadagi NIA gi team ama laktuna Jamkhogin Goite bu ngarang numidang wairam pung 5 yankhai chatpa matamda Air India Express ki flight amada pukhibani Amaromda mahakaloina na fakiba UKNA gi atopa kadar mga adu hauze hanglap talaiba kuntraga taruk suba Assam Rifles ki camp ta thamduna makhoi gi mathakta makhata na thigatpagi thabak kanna chathari hairi Panbaya abadi state asida thokli beirang asigi manungda Ningthoukhong kha khunauda kumja lising ani kungamari gi January 19 da Kuki Khulai Pai Belup KNA KNF amadi UKNA na chathakiba mihat aduga mari lainana NIA na Kuki Khulai Pai Belup singi kadar kharasu fagat balai khrabani